Gari thauba horakpa matangdudani laisana marum solakpado ngawra khangdiba matching amani gari thauba hobaga nikna thongnawgi glass losilakpaduda laisa saurap tawna kainu yambong sor phule nungshit sumpuradi narakani aduna nungshit phone beade glass upana tamina mituda full changkradi amo hakachaneba allergy tho yaninga liti aduna jackson dawne thaina yam tamuktrane prevention is better than cure kaina pelabane ai noi thaini huran badudi sumba kaise tambir amoine car daga yam hondana pudai luwaw bado andak su laisa saurok nganglei kimbo ai car se chong thakisani ko wahai du da nik thong du lok toraba amuk sai pet ingli ya ki matong nik so mana laisa mu purak liba mafam da yore atai kai da sunate khairamban ima kai thilni gari parking toraga makhoi ani sa kumagli laisa koi badu hai pet inglaga kai leido ni yamba lei ba haiduna ma oikraga koi bani laise de ne khanto khairamban ima kai thil de as mi mang da amuk yambong gi hongna bi do tora ano e hongna bagi wa ngak na tini sidi anobane dat makhal watli bane ngai bata kalo atai nu passing na magi nu pida muk to khangan driver dat me amuma tong gi do watli bane wari sana makhoi ani changagle mangki ni mata go makhut to chena paisilaga samli bane niksu lai so ima ke thil niuda da pusilak to na yoliba phising do yeng na sum chatli mana pa ma khallagi haibagi mo ongni makhut to chinglaga sum lakpani adubo khangauda nikne lepak paduda laisa su chap lepi ima siangang busam tingi laisa ngakna kanagi ne yamba ima da yasiloro aduga santok laga na sa na po angang ma machugi phi phanik sutto laisa lauraga nikna haibagum cherang manung dagi lokthok laga phi da masa da habit insilaga yengi nikna asukui base perfect haiba waisi ai season adubu ngasi de ai season da bangamdre ai gi oina red simadi perfect oi nangonda phion bi hal ori baduso laisa da yenglaga wahai simadi hai phazaida ichadi matik mangal ge loinanda hena nga thokna phazakre niksunok minomi halda yenglaga lagi masa humandrani ma mali phazakre nupa na su hindi nupi na su tade ichani de on thokna su chanakre sungkandani ne aina muktana chatningai se adwai da phi yon bi paring family bada nikki wada da loina noklebani laisa su noklibani adwe kai bam di yauri madi silorasiko yadi swairaklanu yamung da khoida kresimadi laisa momon tongna haina pakum pirakle asumna makhoi ani su phi amadi phanik mapal nai ba suttu bulauraga amuk thorakle phazaba ama ubayade nikti laise haina hekta chongsin da hotnabani adubu laisana di pamde hairaga thorak pangakdani chatna nik naireklami sumai chatpasi so nungai trane showroom dagi hena top nungai bam phangdro aidi dum chatlina karam ganda marak ta laisa sum chatlam amu makha tarakle kaida mung changdoino viral chatpa strip lamp ka than mong famduda amu poge photo nambidoini aduga samu makhongda mo astalle ngammaroi yaro chingdina purakle laisa po pham ga lari paduda phamalaga nampuda photo amni ga sunambiri poni selfie amaga tawsi kaino selfie tawrin haidana tawribada laisa sounding badi laradana nokling baga machin ga do pomlap ki ogi sakri da phamna pairap yingli upload hek tawkhibada ne couple me amaga ibani photo ka famsida paring paisilok toribani laisa wangang satre tumin sum lairabani chaningi talni hairubuso yada niksu kudang nu samlaga gari yingduna lambido lan thoklaga samu makhong leiba duda pusilakle manakta leplaga mina dinga obrahaina haina rambusue adubu aidi mina tawna da bathabak naktani aina toroktoise kamanoi bathabakti nangi amungda khak toroi ai adum uri hana nongtadi samu khongsa thiramoine thiyu kaya suye masing he khangbada nangi wisam thongladawni awai tana amo mana hairakpa wahaiduda laisa tasing boy khanduna thajaraduna masingada thiri poni matawdu khangladuna nik tumil khonjel thokanda nokningbado khangli yambo masingse yare masing dusu secret waina thamo adudi yum haladoira cha tho ukisi kaino astalle kaigino talluno
Yambo katu karan yam nganglak natro ngangoi da makhoi ni da Kethel Marki hotel da changak laga phamli ine chani te piyo laisa da muging laga atai ke chaninge kaisa chaning de koi da wali bani chaning da yaroi ayam ta chaning de ba hotel phambi da onsin laga ine bora singju keli chana plate amaga amamamta atai chana badi ke lerige tansu lai chahau tansu bibiro chahau tan do khak charage atai charoi yara droduna ne atai do pe oin to biro chahau tan khak charage cha doga asumna chana bhai khibada puthorakle niksu chahau tan aduma pai khalaga machet se laga laisa gi chimal me ada thamle chahau tan yam hawbani chawse yambo mi maksida si yum nate ko nang di chawsu yadana ai charage ba yamu su charo asumna makoi ni su chaba thakpa loibaga amuk thorakle mafam dai thorakbaga laisa nairak lambi yambong atai chatlagumse yumda tum halase warbo haina pakum pisira haida masu khali adubu hairuraga mimang tu bai khang da kai amuk pam gi hairak khanna wadu mukti hairak tre ai chatning ma phawtre yumda oihaningi ho fare halase laisa talle haibu masu khangbana thoina taksilak tre kari wabu khali bano mango gi churi ta phamnada makhon na chingsaraga khadang namduna ungla family mayado haukraba matam gi wari buning singlibra natraga kari fana de kuire mana dumna famlakli bado mang da thamliba magi miteng da khasi khonglaga thongal da yenglakpani adum bole lamni bam sakto obada phamlam badagi khazak ting khalaga tapna hogolakle sumlep lam badai makhong da thanglaga tapna thorakle nasangam dabra mana hek naksalu paga hanglakli bo hangda maya tablam na pakhom pi kaishu tongdi jingli bama khutta pairam hidak hai yawba polythene da maya da pirakle nangi dak loram dane yam yawkhidamani maya hidak tu da yenglam badai jingli bada yenglaga atap khonjel da duma pakhom pirakle ta jingli ba kai gi lere ino maya adu hanglano se lokshiloba jingli basu hidak tu maya da sinekre maya su hidak to yengni yengna jingli madai ta jingli ba matung da sumna to birakano ko ima di lagi bro lai anai yaude ko yaude kasi di halage ima su ko na unarage hoy mikop khra tumil le baga jingli mana wam ta araretra angau ba malang ma na humlak pada choisaina na tariba nozagi samlak khasai da tarakliba samlang maru kharanda tasilaga narum dep sinna bo narambani adubu jinglem bagi wahangda amusu lepi samlang singdo yapsin kibaka tapnairi kai haidoino khangdre bining madi leitabra laira be aina ta jinglem bagi matik chaba khodol piba sungamde jinglem basor amo hondoklaga sandre mi pira roitra magi wadada mayasi mangonde yinglei som da nik amadi laisa makhoi ani sumayum yore ikang khangau da laisa mayum hek janglak baga lektharak paduda nikti hena pakhat khrabani khodak tu da di chinglem basalai tabana doctor mayum da lak paya gadaba ama koraga inghan bada bp loi oiduna leramle doctor kisu thoi dok puri tawre ko hoi tawroida yare makai vitamin b12 yawa ma anam pisana ba toksi haibadi egg meat milk products kumba asina chingba singse Funny doctor yam nungai jare asumna next doctor bu thindo piruraba matong laisagi nakta changakle hiptuna lairi bi magi nakal da fam tharaga makok to haifet nanbi yang warava nangbo laisa khonjel tabla pakhum pirakli wade de yambo waradi wai dum hairak paya draba nangbo hozuk dikai sare nare mase nangsu ware yamung su hena ware laisa hiplam badagi khaje trep khatlaga nakan ningli Niksuna kalon thok laga kidorungi singkita thake niksu makhum kum laga thamli be sing glass lauraga mana paina laisabu pithakle ngasai sui kenam chakide yamung nangna jana kainom semuge ngakleremuko laisagi pakhum ngai da nik thokre thokriba mabu yengni yengna laisa sung haktuda
ꯑꯋꯥꯕ ꯀꯥꯎꯈꯤꯕꯒꯨꯝ ꯃꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯪꯖꯕꯁꯤꯅ ꯅꯨꯄꯤꯁꯤꯡꯒꯤ ꯂꯛꯇꯗꯤ ꯃꯥꯁꯨ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯦꯀꯣ ꯈꯟꯕꯗ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯕꯁꯨ ꯐꯥꯎꯖꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯟꯗ ꯆꯤꯡꯂꯦꯝꯕꯅ ꯇꯝꯂꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯒꯤ ꯋꯥꯐꯝ ꯈꯔꯗꯣ ꯃꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯁꯥꯒꯠꯂꯒ ꯄꯪꯈꯟꯗ ꯈꯟꯈ꯭ꯔꯕꯅꯤ꯫ ꯍꯥꯟꯅꯅ ꯈꯟꯗꯕꯁꯨ ꯅꯠꯇꯦ, ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯅꯥꯎꯅ ꯇꯝꯂꯛꯄ ꯋꯥꯗꯨꯗ ꯃꯥ ꯍꯦꯟꯅ ꯆꯔꯥꯡꯅꯈꯤꯕꯅꯤ꯫ ꯃꯁꯥꯗꯣ ꯂꯩꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎꯅꯤꯡꯉꯤ ꯀꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯔꯝ ꯇꯔꯥꯏ ꯇꯔꯥꯏ ꯆꯪꯂꯨꯅꯤ ꯍꯥꯏꯕꯁꯨ ꯈꯟꯗꯕ ꯅꯠꯇꯦ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏꯁ ꯂꯩꯇꯕꯗꯒꯤ ꯔꯁꯦꯜꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯅꯝꯕ ꯃꯇꯝꯗ ꯃꯇꯣꯝꯇ ꯆꯠꯂꯕꯅꯤ꯫ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ, ꯊꯣꯡꯒꯥꯜ 4-5 ꯆꯠꯂꯒ ꯂꯩꯕꯅꯤꯅ ꯑꯗꯨꯃꯛ ꯂꯥꯏꯅ ꯊꯣꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯔꯁꯦꯜ ꯃꯇꯣꯝꯇ ꯕꯦꯒ ꯃꯆꯥꯗꯣ ꯄꯣꯔꯒ ꯂꯥꯛꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯕꯣꯜ ꯃꯆꯥ ꯑꯃ ꯄꯥꯏꯔꯤ꯫ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯕꯣꯜꯗꯣ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯈ꯭ꯔꯒ ꯂꯩꯃꯥꯏꯗꯒꯤ ꯈꯔ ꯆꯦꯟꯈ꯭ꯔꯦ꯫ ꯔꯁꯦꯜ ꯆꯦꯟꯆꯠ ꯇꯧꯅ ꯕꯣꯜꯗꯣ ꯇꯥꯏꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯒꯦ ꯇꯧꯔꯤꯉꯩ ꯕꯣꯜꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯈꯣꯡ ꯃꯄꯥꯗ ꯇꯥꯈꯤꯕꯗꯨꯅ ꯅꯣꯟꯊꯒꯦ ꯇꯧꯔꯝꯕꯗꯣ ꯂꯦꯞꯂꯒ ꯇꯒꯨꯞ ꯇꯒꯨꯞ ꯄꯥꯡꯂꯤꯕ ꯇꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯃꯤꯁꯛꯇꯨꯗ꯫ ꯂꯦꯞꯂꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯈꯪꯗꯕꯅ ꯔꯁꯦꯜ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯀꯨꯏꯅ ꯌꯦꯡꯉꯤ ꯃꯤꯠꯐꯝ ꯃꯑꯣꯡꯗ꯫ ꯂꯦꯞꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯣꯡꯗ꯭ꯔꯦꯟꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯃꯆꯥꯕꯨ ꯍꯥꯟꯅ ꯇꯣꯏꯅ ꯎꯈꯤꯗ꯭ꯔꯕꯁꯨ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯈꯤꯕ ꯃꯁꯛ ꯃꯑꯣꯡ ꯃꯇꯧꯗ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯦ꯫ ꯍꯥꯟꯅꯅ ꯃꯥꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯠꯅ ꯅꯝꯕ ꯐꯣꯇꯣꯗ ꯀꯩꯗ ꯊꯥꯔꯛꯄꯗꯁꯨ ꯍꯥꯏꯐꯦꯠ ꯎꯈ꯭ꯔꯕꯅꯤ꯫ ꯃꯆꯥ ꯑꯣꯏꯕꯅꯔꯥ ꯃꯤꯠꯅ ꯎꯈꯤꯕ ꯃꯤꯀꯨꯞꯇ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯕꯒꯨꯝ ꯏꯍꯨꯜ ꯑꯃꯗꯁꯨ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯆꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯃꯣꯟ ꯇꯧꯖꯔꯛꯂꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯆꯥꯒꯤ ꯃꯁꯛꯁꯦ ꯉꯁꯤ ꯎꯕ ꯐꯪꯖꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯤꯐꯝ ꯍꯣꯡꯒꯦ ꯉꯝꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯅꯣꯡꯗ꯭ꯔꯦꯟ ꯃꯤꯐꯝ ꯍꯣꯡꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯁꯦꯜꯗꯤ ꯑꯗꯨꯝꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯕꯨ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯠꯇꯒꯤ ꯕꯣꯜꯗꯣ ꯐꯠ ꯂꯥꯎꯅ ꯃꯨꯜꯂꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯤꯐꯝ ꯑꯃꯨꯔꯛ ꯍꯣꯡꯂꯒ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯔꯁꯦꯜꯒꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯣ ꯄꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ?" ꯔꯁꯦꯜ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯠꯇ ꯐꯠ ꯀꯟꯊꯣꯛꯂꯒ ꯇꯨꯡ ꯍꯟꯅ ꯂꯦꯞꯄꯤ꯫ ꯄꯤꯁꯨꯝ ꯃꯆꯥ ꯑꯅꯤꯗꯣ ꯁꯝꯖꯤꯟꯅꯗꯣꯏꯒꯤ ꯁꯨꯛꯂꯞ ꯌꯦꯡꯂꯒ, "ꯅꯪ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯄꯥꯏꯒꯦ ꯇꯧꯔꯤꯗꯣ? ꯑꯩ ꯐꯥꯗꯣꯏ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ? ꯅꯪ ꯆꯨꯔꯥꯟ ꯊꯥꯕ꯭ꯔꯥ? ꯃꯃꯥ ꯍꯥꯏꯗꯣꯛꯀꯦ ꯅꯪ!" ꯋꯥꯗ ꯂꯣꯏꯕꯒ ꯔꯁꯦꯜꯗꯣ ꯃꯥꯏ ꯂꯩꯇꯅ ꯆꯦꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯂꯩꯔꯝꯕ ꯅꯨꯡ ꯑꯃꯗ ꯃꯈꯣꯡꯗꯣ ꯄꯜꯂꯒ ꯇꯨꯁꯟꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤ꯫ ꯔꯁꯦꯜꯗꯤ ꯃꯗꯨꯒ ꯀꯞꯄꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯤ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯏꯁꯨꯛ ꯁꯨꯛꯂꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯆꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨꯕꯨ ꯀꯔꯤ ꯀꯔꯤ ꯁꯣꯛꯂꯤ ꯍꯥꯏꯅ ꯌꯦꯡꯕꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄꯗꯤ ꯁꯣꯛꯂꯝꯗ꯭ꯔꯦ꯫ ꯃꯈꯨꯗ ꯈꯔ ꯍꯨꯕꯥꯠꯂꯦ꯫ "ꯄꯄꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯏꯆꯥꯕꯨ ꯐꯥꯒꯦ ꯇꯧꯕ ꯅꯠꯇꯦ, ꯄꯥꯈꯠꯀꯅꯣ." ꯔꯁꯦꯜꯗꯨ ꯍꯦꯟꯅ ꯁꯨꯛꯅ ꯅꯣꯡꯗ꯭ꯔꯦꯟꯗ ꯌꯦꯡꯂꯒ, "ꯅꯪ ꯑꯩꯒꯤ ꯄꯄꯥ ꯅꯠꯇꯦ." ꯋꯥꯍꯩꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯁꯛꯐꯝ ꯑꯣꯜꯂꯤ꯫ ꯇꯞꯂꯞꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯅꯪꯒꯤ ꯄꯄꯥꯅꯤ." "ꯅꯠꯇꯦ ꯅꯠꯇꯦ, ꯅꯪ ꯑꯩꯒꯤ ꯄꯄꯥ ꯅꯠꯇꯦ. ꯃꯃꯥꯅ ꯑꯩꯒꯤ ꯄꯄꯥ ꯂꯩꯇꯦ ꯍꯥꯏ." ꯋꯥꯍꯩꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯇꯁꯦꯡꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯃꯆꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯃꯃꯥꯏꯗꯨꯗ ꯍꯥꯏꯐꯦꯠ ꯄꯥꯏꯔꯝꯕꯗꯩ ꯃꯀꯣꯛꯇꯨꯁꯨ ꯑꯃꯨꯛ ꯅꯥꯟꯊꯕꯤ꯫ ꯔꯁꯦꯜꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯇꯧꯗ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ꯫ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯃꯆꯥꯅ ꯃꯥꯕꯨ ꯍꯩꯅꯗꯕꯒꯤ ꯃꯇꯧꯗ ꯅꯣꯡꯗ꯭ꯔꯦꯟ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯊꯧꯗꯣꯛ ꯃꯁꯤꯡ ꯊꯤꯉꯝꯗ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯆꯥꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯕꯇ ꯅꯠꯇ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯂꯛꯄꯁꯤꯗꯗꯤ ꯇꯁꯦꯡꯅ ꯅꯣꯡꯗ꯭ꯔꯦꯟ ꯊꯃꯣꯏ ꯀꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯦ꯫ ꯏꯆꯣꯠ ꯆꯣꯠꯂꯦ ꯃꯤꯠꯂꯨ ꯑꯅꯤꯗꯣ꯫ ꯔꯁꯦꯜꯁꯨ ꯆꯠꯈꯤꯕꯗꯤ ꯇꯧꯗꯦ, ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯣꯡꯗ꯭ꯔꯦꯟꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯑꯃꯨꯛ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯩꯉꯣꯟꯗ ꯄꯄꯥ ꯍꯥꯏꯅ ꯀꯧ ꯏꯆꯥ. ꯑꯩ ꯅꯪꯒꯤ ꯄꯄꯥꯅꯤ. ꯅꯪ ꯄꯄꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" "ꯅꯨꯡꯁꯤꯗꯦ, ꯑꯩꯒꯤ ꯄꯄꯥ ꯂꯩꯇꯦ. ꯍꯣꯔꯦꯟ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯂꯒ ꯅꯪꯈꯣꯏ ꯃꯃꯥ ꯍꯥꯏꯗꯣꯛꯀꯅꯤ." "ꯄꯄꯥ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ. ꯏꯆꯥꯕꯨ ꯀꯔꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯒꯦ?" "ꯆꯥꯅꯤꯡꯗꯦ ꯑꯝꯇ." "ꯀꯩꯒꯤꯅꯣ? ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯂꯣꯏꯅ ꯂꯩꯗꯧꯅꯤ." "ꯑꯩ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯗꯦ. ꯀꯦꯇꯁ ꯄꯥꯝꯃꯦ." "ꯀꯔꯤ ꯑꯆꯥꯄꯣꯠꯅꯣ ꯀꯦꯇꯁ ꯍꯥꯏꯗꯤ?" "ꯆꯨꯔꯥꯟ ꯊꯥꯕꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯤ.
ꯅꯪꯗꯤ ꯀꯦꯇꯁꯁꯨ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯆꯨꯔꯥꯟ ꯊꯥꯕꯗꯤ ꯌꯥꯝ ꯍꯩ ꯀꯅꯥꯅꯣ ꯆꯨꯔꯥꯟ ꯊꯥꯕ ꯍꯥꯏꯕꯣ ꯍꯥꯏꯗꯣꯛꯑꯣꯏ ꯅꯪ ꯃꯉꯣꯟꯗ ꯍꯪꯉꯒ ꯀꯦꯇꯁ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯥ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯑꯩ ꯂꯩꯔꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯣꯟꯗ ꯌꯥꯎꯏ ꯑꯩꯅ ꯋꯥ ꯉꯥꯡꯉꯒ ꯀꯦꯇꯁꯇꯣ ꯑꯩꯒ ꯃꯥꯟꯅꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏ ꯂꯩꯔꯒ ꯗꯥꯟꯁ ꯇꯧꯋꯤ ꯔꯁꯦꯜꯒꯤ ꯑꯦꯛꯇꯤꯡ ꯌꯥꯎꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯤ ꯔꯁꯦꯜꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯂꯣꯟ ꯁꯨꯅ ꯉꯥꯡꯕ ꯍꯩꯇꯕꯅꯤ ꯍꯥꯏꯕꯗꯣ ꯔꯁꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯦꯛꯇꯁ ꯍꯥꯏꯕ꯭ꯔꯣ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯔꯁꯦꯜ ꯃꯉꯛ ꯅꯣꯝꯂꯒ ꯀꯦꯛꯇꯁꯇꯣ ꯏꯁꯩ ꯁꯛꯑꯒ ꯗꯥꯟꯁ ꯇꯧꯕꯗꯣ ꯅꯣꯡꯗ꯭ꯔꯦꯟ ꯍꯧꯖꯤꯛꯇꯗ ꯃꯆꯥꯗ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯑꯇꯩꯁꯨ ꯂꯩꯕꯤꯗꯣꯏꯔꯣ ꯏꯆꯥꯅ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯔꯁꯦꯜ ꯉꯥꯏꯍꯥꯛ ꯈꯪꯂꯒ ꯃꯈꯨꯠ ꯈꯨꯠꯁꯥꯗꯣ ꯇꯤꯡꯊꯣꯛꯂꯒ ꯃꯔꯤ ꯁꯩꯔꯦꯡ ꯊꯤꯕꯒꯨꯝ ꯀꯥꯔ ꯍꯦꯂꯤꯀꯣꯞꯇꯔ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯇꯥ JCB ꯑꯗꯨꯒ ꯂꯥꯁꯇ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯑꯃꯒ ꯅꯣꯡꯃꯩꯗꯤ ꯀꯩꯗꯧꯗꯣꯏꯕ ꯔꯁꯦꯜ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯑꯁꯦꯡꯕ ꯋꯥ ꯈꯔꯗꯣ ꯗꯣꯡ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯃꯃꯥꯅ ꯁꯥꯗ ꯃꯤꯒ ꯃꯥꯟꯅꯕ ꯁꯥ ꯌꯥꯝ ꯂꯩ ꯍꯥꯏ ꯁꯥꯗꯣ ꯀꯥꯞꯇꯣꯏꯅꯦ ꯅꯣꯡꯃꯩꯅ ꯗꯥꯡ ꯔꯁꯦꯜꯒꯤ ꯀꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯁꯛꯐꯝ ꯑꯣꯜꯂꯤ ꯔꯁꯦꯜꯗ ꯋꯥ ꯃꯈꯥ ꯇꯥꯊꯔꯛꯏ ꯇ꯭ꯌꯨꯁꯟ ꯃꯤꯁꯅ ꯑꯩ ꯐꯨꯔꯅꯤ ꯆꯠꯂꯒꯦ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯃꯆꯥ ꯃꯈꯨꯠ ꯐꯥꯔꯒ ꯃꯅꯥꯛꯇ ꯅꯛꯅ ꯆꯤꯡꯁꯤꯜꯂꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯑꯃꯨꯔꯛ ꯆꯨꯞꯄꯤꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯄꯥ ꯍꯣꯔꯦꯟ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯣ ꯂꯩꯔꯒ ꯁꯤꯗ ꯉꯥꯏꯔꯝꯒꯦꯀꯣ ꯍꯟꯗꯛꯇꯤ ꯔꯁꯦꯜ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ ꯑꯇꯩ ꯑꯇꯣꯞꯄ ꯋꯥ ꯍꯥꯏꯔꯝꯗ ꯔꯁꯦꯜ ꯕꯣꯜꯗꯣ ꯁꯥꯟꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯟ ꯂꯦꯞꯅ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯅ ꯃꯤꯠꯐꯝ ꯆꯣꯏꯗ ꯌꯦꯡꯍꯧꯔꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯥ ꯈꯔꯗꯤ ꯐꯪꯂꯤꯕ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯆꯪꯕ ꯍꯧꯈ꯭ꯔꯕ ꯃꯇꯥꯡꯗꯨꯅꯤ ꯅꯤꯛꯇꯨ ꯇꯁꯦꯡꯅ ꯆꯥꯅꯕ ꯀꯔꯤꯅꯣ ꯁꯦꯝꯂꯒ ꯂꯩ ꯃꯇꯥꯡꯗꯨꯗ ꯂꯇꯥꯁꯨ ꯆꯪꯂꯛꯂꯦ ꯃꯆꯥꯅ ꯇꯧꯔꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯅꯥꯒꯤꯅꯣ ꯑꯗꯨꯗꯤ ꯅꯤꯛꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯃꯛ ꯄꯨꯛꯅꯤꯡ ꯂꯦꯞꯂꯒ ꯍꯥꯏꯔꯛꯂꯤ ꯂꯥꯏꯖꯒꯤꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯆꯥꯅꯕꯁꯤꯡꯗꯨ ꯎꯕꯗ ꯂꯇꯥꯗꯤ ꯉꯛꯄꯨ ꯉꯛꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯅꯤꯛꯁꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯆꯥꯅꯕꯁꯤꯡꯗꯣ ꯇ꯭ꯔꯦ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯈꯠꯂꯛꯂꯦ ꯃꯥꯅ ꯆꯪꯂꯛꯄꯗꯗꯤ ꯂꯥꯏꯖꯗꯣ ꯕꯥꯠꯔꯨꯝ ꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯅꯤꯛꯇꯣ ꯍꯥꯊꯨ ꯆꯠꯂꯒ ꯇ꯭ꯔꯦꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯗꯨꯅ ꯂꯥꯏꯖꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯐꯦꯠ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯄꯥꯈꯠꯄ ꯃꯑꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤ ꯑꯩ ꯀꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯇꯨ ꯈꯣꯠ ꯇꯧꯔꯗꯤ ꯀꯝꯗꯧꯅꯤ ꯇꯨꯝ ꯍꯤꯞꯄꯒ ꯂꯩꯌꯨꯁꯦ ꯐꯩꯖꯨꯞ ꯑꯊꯥꯕꯁꯦ ꯁꯨꯞꯆꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯋꯥꯇꯔ ꯕꯦꯒꯁꯨ ꯄꯨꯔꯛꯑꯗꯧꯅꯤ ꯏꯁꯤꯡ ꯁꯥꯍꯜꯂꯝꯃꯕꯅꯤ ꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯑꯣꯡꯗ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯇꯧꯅ ꯈꯨꯝꯂꯛꯏ ꯌꯥꯝꯕꯣꯡ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ ꯌꯥꯗꯦ ꯅꯁꯥꯒꯁꯦ ꯍꯥꯏꯔꯨꯝ ꯇꯧꯔꯤ ꯃꯈꯨꯠ ꯃꯈꯣꯡꯒꯁꯦ ꯏꯪꯉꯤꯅꯦ ꯐꯩꯖꯨꯞ ꯃꯅꯨꯡ ꯂꯩꯌꯨ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯃꯤ ꯌꯥꯝꯕꯣꯡ ꯁꯦ ꯐꯃꯨꯁꯦ ꯅꯥꯈꯣꯡꯁꯨ ꯏꯪꯍꯟꯒꯅꯨ ꯌꯥꯝꯕꯣꯡ ꯐꯩꯖꯨꯞꯁꯨ ꯄꯤꯔꯛꯀꯦ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯂꯥꯏꯖꯕꯨ ꯐꯃꯨꯡꯗ ꯀꯥꯍꯟꯈ꯭ꯔꯦ ꯆꯥꯒꯗꯕ ꯂꯩꯕꯅ ꯐꯝꯍꯟꯕꯅꯤ ꯃꯈꯣꯡꯒꯗ ꯐꯩꯖꯨꯞ ꯑꯊꯥꯕ ꯆꯤꯡꯈꯠꯂꯒ ꯁꯨꯞꯄꯤ ꯃꯥꯁꯨ ꯐꯝꯊꯕꯒ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯆꯥꯅꯕꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯁꯤ ꯂꯣꯏ ꯆꯥꯗꯧꯅꯤꯀꯣ ꯑꯝꯇ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ ꯂꯥꯏꯖ ꯃꯃꯤꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯎꯔꯒ ꯀꯩꯅꯣ ꯌꯥꯝꯕꯣ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯑꯩ ꯏꯇꯣꯝ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝꯁꯦ ꯋꯥꯠꯄꯩꯅꯤ ꯉꯁꯥꯏ ꯇꯨꯔꯛꯏꯗꯣ ꯑꯃꯨꯛ ꯇꯨꯅꯤꯡꯗ꯭ꯔꯗꯤ ꯂꯣꯏ ꯆꯥꯗꯧꯕ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯆꯥꯒꯦꯕ ꯁꯤꯗꯤ ꯌꯥꯝꯃꯜꯂꯦꯕ ꯑꯩ ꯂꯣꯏ ꯆꯥꯕꯁꯨ ꯉꯝꯃꯣꯏ ꯅꯨꯡꯇꯤꯒꯤꯁꯨ ꯄꯤꯖꯅꯤ ꯉꯁꯤꯒꯤꯁꯨ ꯂꯣꯏꯅ ꯆꯥꯗꯧꯕ ꯑꯁ ꯃꯌꯥꯝꯁꯦ ꯅꯝꯖꯤꯜꯂꯗꯤ ꯄꯨꯛ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯁꯟ ꯑꯃꯨꯛ ꯃꯥꯜꯂꯅꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯏ ꯄꯨꯛ ꯉꯥꯛꯇꯕꯨ ꯉꯥꯏꯒꯦꯔꯥ ꯁꯟ ꯑꯃꯨꯛ ꯃꯥꯟꯒꯦꯔꯥ ꯑꯩ ꯅꯨꯄꯤ ꯌꯥꯃꯣꯡꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯅꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯆꯥꯒꯗꯕꯅꯤ ꯍꯛꯆꯥꯡ ꯐꯅ ꯇꯤꯛ ꯂꯥꯎꯅ ꯂꯩꯗꯧꯕ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯅꯤꯛꯀꯤ ꯋꯥꯍꯩꯗꯨꯗ ꯅꯤꯛꯁꯨ ꯈꯣꯟꯖꯦꯜ ꯂꯤꯊꯣꯛꯇ ꯃꯌꯥꯗꯨ ꯈꯖꯤꯛ ꯀꯥꯔꯒ ꯅꯣꯛꯅꯤ ꯂꯥꯏꯖꯕꯨ ꯌꯦꯡꯂꯒ ꯂꯩ ꯂꯥꯏꯖ ꯅꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯅ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯌꯥꯝꯕꯣꯡ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯅꯣꯛꯇꯧꯕ ꯇꯜꯂꯤ ꯑꯋꯣꯏꯕ ꯅꯣꯛꯑꯁꯨ ꯅꯨꯡꯁꯤ ꯀꯞꯄꯁꯨ ꯅꯨꯡꯁꯤ ꯁꯥꯎꯔꯁꯨ ꯅꯨꯡꯁꯤ ꯏꯅꯨꯡꯇ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅꯤ ꯅꯨꯡꯁꯤꯗꯕ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯃꯁꯤ ꯃꯃꯥꯏꯁꯤꯗꯒꯤ ꯍꯧꯔꯒ ꯂꯣꯏ ꯅꯨꯡꯁꯤꯔꯦ ꯋꯥꯏꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯈꯖꯥꯏꯗꯣ ꯇꯞꯂꯞ ꯁꯤꯛꯂꯤ ꯌꯥꯝꯕꯣꯡ ꯑꯩ ꯃꯈꯥ ꯀꯨꯝꯃꯒꯦ ꯍꯩꯠ ꯃꯁꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ
ꯄꯨꯔꯛꯏꯁꯦ ꯊꯨꯅ ꯆꯥꯔꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯌꯥꯝꯕꯣ ꯆꯥꯗꯕ ꯌꯥꯎꯔꯤ ꯌꯥꯝꯕꯨꯡꯒꯤ ꯁꯤꯖꯥ ꯈꯣꯟꯖꯦꯜꯒꯗꯣ ꯆꯤꯡꯂꯒ ꯍꯥꯏꯔꯛꯄ ꯑꯩꯅꯤ ꯋꯥꯗ ꯂꯣꯏꯅꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇ ꯄꯥꯏꯈꯠꯂꯒ ꯂꯥꯏꯖꯒꯤ ꯃꯆꯤꯟ ꯃꯌꯥꯗ ꯊꯝꯂꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯤꯟ ꯃꯌꯥꯗ ꯊꯝꯂꯛꯂꯤꯕꯅꯤꯅ ꯊꯛꯅꯤꯡꯗ꯭ꯔꯁꯨ ꯊꯛꯅꯤꯡꯗ ꯈꯖꯤꯛꯇꯤ ꯊꯛꯈ꯭ꯔꯦ ꯅꯝꯗꯅ ꯑꯇꯣꯞꯄ ꯆꯥꯅꯕ ꯈꯔꯁꯨ ꯈꯔꯗꯤ ꯆꯥꯕ ꯂꯣꯏꯕꯒꯗꯤ ꯒ꯭ꯂꯥꯁ ꯑꯃꯗꯤ ꯄ꯭ꯂꯦꯠꯁꯤꯡꯗꯣ ꯃꯄꯥꯜꯗ ꯄꯨꯊꯣꯛꯈ꯭ರೆ ꯀꯥꯗꯒꯤ ꯊꯣꯛꯂꯝꯗꯥꯏꯗ ꯋꯥꯍꯩꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ ꯐꯃꯨꯡꯗꯩ ꯀꯨꯝꯃꯝꯕꯗ ꯌꯥꯝꯃꯨꯡ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯍꯥꯏꯕ ꯏꯟꯕꯤꯅꯤ ꯃꯥꯒꯤ ꯁꯤꯖꯁꯨ ꯍꯥꯏꯔꯝꯕ ꯋꯥ ꯉꯥꯛꯂꯤ ꯐꯃꯨꯡꯗꯨꯗ ꯅꯣꯛꯃꯤ ꯐꯝꯂꯒ ꯂꯩꯔꯤ ꯂꯩꯃꯥꯏꯗꯨꯗ ꯀꯨꯝꯂꯒ ꯃꯥꯁꯨ ꯂꯛꯅꯁꯤꯔ ꯍꯥꯏꯕꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯗꯤ ꯈꯟꯅ ꯃꯤꯄꯥꯏꯖꯕꯁꯨ ꯐꯥꯎꯕꯗꯨꯅ ꯃꯗꯨꯁꯨ ꯍꯦꯛ ꯉꯝꯗꯦ ꯍꯥꯏꯔꯝꯂꯤꯕ ꯃꯇꯦꯛ ꯈꯔꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯂꯦꯡ ꯑꯣꯠꯄꯁꯨ ꯉꯝꯍꯟꯗ ꯊꯝꯕꯤꯔꯝꯂꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯇꯥꯡꯗꯨꯗꯅꯤ ꯃꯥꯒꯤ ꯐꯣꯟ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯇꯧꯔꯛꯈꯤꯕꯗꯣ ꯂꯥꯏꯖ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯂꯧꯔꯒ ꯀꯅꯥꯒꯤꯅꯣ ꯌꯦꯡꯂꯤ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯈ꯭ꯔꯦ ꯐꯣꯟꯗꯨ ꯂꯣꯛ ꯍꯥꯡꯂꯒ ꯆꯪꯕꯗ ꯎꯔꯦ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗꯒꯤ ꯃꯦꯁꯦꯖ ꯃꯅꯝ ꯄꯥꯏꯁꯤꯜꯂꯛꯄꯗꯣ ꯍꯦ ꯇꯦꯛ ꯀꯦꯌꯔ ꯑꯣꯐ ꯌꯣꯔ ꯁꯦꯜꯐ ꯐꯣꯔ ꯁꯝ ꯃꯤꯅꯠꯁ ꯃꯈꯥꯗ ꯑꯩ ꯅꯪꯒꯤ ꯐ꯭ꯔꯨꯠ ꯁꯂꯥꯗ ꯁꯦꯝꯃꯤ ꯀꯨꯏꯔꯣꯏ ꯐꯠ ꯀꯥꯔꯛꯀꯅꯤ ꯂꯚ ꯌꯨ ꯁꯤꯖꯥ ꯂꯥꯏꯖ ꯇꯦꯛꯁꯤꯡꯗꯣ ꯄꯥꯅ ꯅꯣꯛꯂꯤ ꯏꯀꯨꯏ ꯀꯨꯏꯗ ꯅꯤꯛꯁꯨ ꯃꯊꯛꯇ ꯀꯥꯔꯛꯂꯤ ꯃꯈꯨꯠꯇ ꯐ꯭ꯔꯨꯠ ꯁꯂꯥꯗ ꯍꯥꯞꯄꯤꯕ ꯕꯥꯎꯜꯗꯨꯁꯨ ꯄꯥꯏꯔꯒ ꯌꯥꯝꯕꯣ ꯀꯩꯒꯤꯅꯣ ꯇꯦꯛꯁ ꯑꯃꯨꯛ ꯊꯥꯔꯛꯏꯗꯨꯅ ꯅꯤꯛ ꯐ꯭ꯔꯨꯠ ꯁꯂꯥꯗꯇꯣ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ ꯅꯪ ꯀꯩ ꯐꯤꯕꯝꯗ ꯂꯩꯔꯤ ꯈꯪꯗꯣꯛꯏꯅꯤ ꯁꯤꯁꯤꯅ ꯆꯥꯡꯉꯥꯏꯕ ꯑꯣꯏꯅ ꯆꯥꯒꯗꯕ ꯂꯥꯏꯖ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯨꯔꯁꯨ ꯅꯝꯗꯅ ꯄꯤꯖꯔꯅꯤ ꯈꯪꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯝꯂꯤ ꯇꯧꯔꯛꯂꯕ ꯃꯇꯝꯅꯤ ꯂꯥꯞꯅ ꯂꯩꯅꯕ ꯃꯤ ꯑꯃꯒ ꯎꯅꯗ꯭ꯔꯕ ꯃꯇꯝꯅꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯅꯤ ꯔꯁꯦꯜ ꯃꯇꯣꯝꯇ ꯑꯃꯨꯛ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯗꯣ ꯆꯠꯅ ꯉꯁꯥꯏ ꯅꯣꯡꯗ꯭ꯔꯦꯟꯅ ꯂꯩꯍꯧꯕ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯈꯪꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯗ ꯅꯤꯡꯁꯤꯡꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯒꯦ ꯍꯥꯏꯔꯝꯕꯗꯨꯅ ꯃꯥꯁꯨ ꯍꯦꯛ ꯂꯩꯍꯟꯅꯤꯡꯕ ꯄꯣꯛꯂꯤ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯎꯔꯛꯂꯤ ꯃꯝꯂꯤ ꯃꯔꯛꯇꯨꯗ ꯃꯤ ꯑꯃ ꯂꯦꯞꯂꯤꯕꯗꯣ ꯍꯔꯥꯎ ꯆꯪꯁꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯥꯀꯜꯗꯒꯤ ꯃꯥꯕꯨ ꯀꯧꯔꯛꯈꯤ ꯁꯅꯥ ꯔꯁꯦꯜ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯃꯤꯠꯁꯅꯥꯅ ꯂꯥꯛꯑꯣ ꯌꯨꯝꯗ ꯔꯁꯦꯜꯁꯨ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯗꯨꯕꯨ ꯆꯠꯅ ꯑꯃꯨꯛꯇꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯤ ꯑꯁꯨꯝ ꯂꯥꯞꯊꯣꯔꯛꯄꯒꯗꯤ ꯎꯈꯤꯗ꯭ꯔꯦ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯁꯥꯟꯅꯄꯣꯠꯁꯤꯡꯗꯣ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨꯅ ꯃꯥꯁꯨ ꯍꯦꯛ ꯀꯧꯔꯒ ꯈꯥꯝꯗꯨꯅ ꯄꯤꯔꯨꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥ ꯃꯤꯠꯁꯅꯥꯗ ꯀꯧꯕ ꯉꯝꯗꯕꯅꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯁꯥꯟꯅꯄꯣꯠꯁꯤꯡꯗꯣ ꯈꯣꯜꯂꯒ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ